Akashvani Imphal Ngangom Kiran Pau Pajari Ahanbada Marwaiba Pau Kunmari Shuba the Great Jun Uprising Unity Day Thorum Hayang Pangtoknaba Sem Saba Loire Manipuri ngasi mioi taramari nong COVID-19 positive oibagalonana apunba positive masing kunthra mari shure Paubi tektagi mioi ama laikhidabadugi matangda police na chenaba mioi sing fagat pahore Laibak sinba thungna pangthokliba Dharti Aba Abhiyan campaign ngasi tongan ba jila singdasu makhatana pangthoknari amasung Bharat Lanmigi hena sakut hananaba Chief of Army Staff General Upendra Dibedina hanagi Chief of Army Staff singa wari shanaba haukre Kunmari Shuba the Great Jun Uprising Unity Day Thorum Hayang Pangthoknaba Sem Saba Loire Mapung oiba thorum Imphal ki kekru part leiba laikhidraba thokba singi khubamda miyamna leisu katuna pangthokani Thorum asigi matangda Kunmari Shuba the Great Jun Uprising Unity Day gi Observation Committee ki Chairman Fairojam Nando Luwangna Akashvani Imphal da hai kumja lesingani amagi Jun tarani panda Manipuri ga apunba saktama madingam khai kahinba yaroi haina haurakhiba miyamgi ihauda laikhidraba athaubi singa dubu ningsingduna kumchi sahi ki oinasu palan thorumasi pangthokkadabani Amuko amadi UCM na pullaga semjaba Observation Committee the Great Jun Uprising Unity Day na akoi sahi khudingi thoba singi mapamda lekat Amagai kai kumnaba miyam golwen usabadu hantakisu thorumdu pangthok chanaba sem saba loijare Manipurgi aksun masaktam si kariguma momtada thugaina khonar payaroi madugum khonar di madugi mayukta Manipurgi miyamna chingjaw mugumna leplaga dumak thengna gani haiba wakhalonda amadi chahi khudingi Jun train banda ikoina iripak iramdam nusiba iripak iramdam gi apun masaktam ngakna bagi damakta achet pa phire ama lobonu min amasu ojaribani maramduna ayuktagi nungthin phawwa haikal lekat tamduna ekrupata pangthokadaba sida Manipurgi miyamna saruk yabiyu Maraga sida hayang pangthokadoriba the Great Jun Uprising Unity Day thorong yanglaga miyamgi chathok chasinda khudong chana bagidamak rajya traffic control police wing na cherol ama thokre madugi matung inna hayang ayuk pung manga dagi thorum asi loidriba phawba ukhrul amasung somung lomdagi lakpa gari sing lamlong bazar gi awang thang maike da khamgani Pangai romdagi lakpa gari sing na lamlong high school da khamgani Sekmai dagi lakpa gari sing khongnangani karak lomda chatlaba matungda interstate bus terminus amasung Khumal Lampak main stadium da khamgani Uripok Kangchup road da lakpa gari sing Jas petrol pump Uripok Cosmo Dental Clinic area da khamgani Sagolmun lambi da lakpa gari sing Jiri parking da khamgani Didim lambi da lakpa gari sing Kwa Kaithel da Tera Bazar rom da laklaga Jiri parking da khamgani Mayang Imphal da lakpa gari sing Khagem Pali da Kwa Kaithel Bazar da Tera Bazar Naurem Thong Uripok Kantin lerak da laklaga Lamphel Sana Kaithel da khamgani Thobalom da lakpa gari sing Singjamai Bazar da Kongmulambi amasung Wangkhairom da laklaga Palace Compound Ground da khamgani Yaripok amasung Androlom da lakpa gari sing Andro parking da khamgani Lai katpa lakpa miyo sing Minuthong amasung Khumal Lampak Maikairom khakta dagi changlakadabani hairi Thorum pangthok phonggi manak nakpada leiba office amati school na singbagi karmasari sing masa masagi identity card utlaga changbu yagani Manipuri ngasi mioi taramari nong COVID-19 positive oiba thengnare masi tharaga hojik phawbuda punna active case kunthra humdoi sure Imphal West Jilla da mioi kunmanga test tawbuda mioi nipan positive oiduna jilla asigi apunba positive oiba masing kunithoi sure Imphal East Jilla dana ngasigi oina mioi taruk test tawbuda mioi ahum positive oire masi tharaga jilla asigi positive apunba masing taruk sure ngasi positive oiba ki sang sada kunthra thoi dasmik taruk oiki Bishnupur Jilla da ngasi mioi taret test tawbuda ahum positive oiba thengnare masi tharaga jilla asigi apunba positive oiba masing mari sure ngasi su home isolation da leiba mioi ama nawa phagalakre hojik mioi kunthra home isolation tawduna leiri Manipur COVID-19 positive oiba sang hengalak liba sigi yanglaga rajya haksal bibakna COVID-19 dagi ngakthokna na batawgadaba masung tawroidaba sing yawba advisory ama thokre Miyam na ngakna satkadaba sing manungda mask uppa social distancing thamba masung khut sahamana sing yauri masigi mathakta kanagumba sing hakthi khalakpada rumal natraga tissue paper na natona medicine khumjingadabani COVID-19 na nabag layang ulakpa miyo sing tongana thambag loinana yaribi makai thuna mari lenaba sing da pau piba madi test tawbugi thabak chathagadabani hairi Miyam na tawroidaba singi manungda miyam tin mafamda tin sitokpa tawroidabani khut sa sengna hamdana mit natona medicine da thengloidabani miyam tin mafam singda khut sa songna roidabani amadi sor honbu wabagi layang ulakpa miyo singna miyam tin mafam da sangloidabani haibina singba yauri
COVID-19 ga mari lainana miyam gi haksal gi damang haiba medical helpline amashu hangdokle masigi toll free number na 104 ni hairi tabiriba pawasi Akashvani Imphal dagini. Imphal West Jilla gi Paubitek mayele kai digi thiba khangdana lairak pami adugi asiba haksang fangle hari Manipur police na thadorok pasero lamada hai asiba haksang adu mapam amada phumduna thamlamani ngasi forensic team executive magistrate amasung laikhidrabagi imung manungi miyosingi mamangda haksang adu police na lokhatkre case asiga mari lenana miyoy mapan security force na fagatki criminal case ama lokhatuna haujikumna thijilli hari miyamna thijanba sida mateng pangbinaba madi tonga thajabidanaba Manipur police na appeal torakli Thodo asigi matang ngasi paumising unaba mada wangoi kendra gi MLA Khuraijam Lokian hai thodo asigi matang da police na chenaba miyosing phagatuna makhata na thijinbagi thawuk chathari masida maral lairamba sing ain gi oiba sabsabu dandi soidana phangani maramaduna thodo asigi matang na miyamna kangluk ki oba wafam lomda puthokdana ba madi pungning phathana leibinaba MLA na appeal tawri Laikidriba ngang matang amta nungai amna thamoi sokponi masina maral leibising dudi khoi soidana wakki makhoi mathakta dandi phangdabsu yaroi phangsu phangani phasu phagali hari basing adiga mathang langla langin khangla police department kan phanglang aduna maroi na ina si thamjani masdi thoning deba thogo communal go kana bising na madu khanum do tobigani nioi ni khoi maral leibising adudi khoi praja miyam changla police department na soidana wakki himal phamon tongwa dandi di pita yaroi miyam zilai situation is there communal wafam matai khoi Facebook tar social media da tobigani sim tangre yan dai thamje Amaromda Kadir Mihat Chenaba Singh Matik Chaw Cherak Piu Haina Social Welfare Club Top Sifaina Thadorokpa Cherolamada Fongdorkli Tribal Affairs Mantralogi Makhada Laibak Sinbutung Pangtokliba Dartiaba Abhiyan Campaign Ngasi Jiribam Jilla da Suhodokre Thasi Kuntra Pau Chatagada campaign Asida Jilla Sta Lariba Tongan Bibak Singi Makhada Piba Kanaba Singh Miamda Kangangani Kangpopu Jilla da Su Dartiaba Abhiyan Campaign Champhai Subdivision Manung Channa Laiba Kholjang Khuldanga si fangthokre thoromaduda PSE bibak law singuloisang fishery forest social welfare na singba bibak singi stall sing hangduna sarkar na paikapa scheme singi matang na miyam da khanganki Sorasanpur jila gi Tuibong sub division gi manung chanba M Songkel village da ngasi district administration Sorasanpur na sinduna dartiabak abhiyan gi campaign pangthokki district administration Pherjol na sinduna dartiaba Janna Jatiya Gram Utkars Abhiyan campaign ngasi humni chanba oina Thanlon Senbon amasung Patpuimunda pangthokre Indian Red Cross Society Bishnupur District Branch ki nongna President waraba Bishnupur ki Deputy Commissioner Puja Elangmumbo taramna okpagi thorma mangasi Bishnupur Mini Secretariat Complex ta laiba conference hall pangthokre Indian Red Cross Society Bishnupur District Branch na sinra pangthok thormaduda hanagi kendra gi mapan thorma masung Shiksha gi Rajya Mantri Dr. R.K. Ranjan na mateng panglakhiba ambulance amasu launch tauki Thormaduda Jilaski Makok Thongba official Singamadi Indian Red Cross Society Bishnupur District Branch ki miyoy sing sarukyaki Bishnupur Jilla gi manung dalaiba Santi Raksa ki phibam na awaba kya nanglaba nomi singda pothok laiba mahi marungi maru singamadi urea har yanthokpagi thorma mangasi Moirang Kumam Mandap Hall pangthokre Ampapha Kapfa Lausal Lalup amasung Loyalup na Rajgalo Singu Bibaka Khusumna Pangtopa Thormaduda Agriculture Bibaka Principal Secretary Arun Kumar Sinha Central Agricultural University ki Vice Chancellor Dr. Anupam Mishra amasung Bishnupur ki Deputy Commissioner Puja Elangmum na Singba masak narba miyoy kaya sarukyaki Thormadu sarukyaki bala usungu Bibaki Director Peter Salam na hai Santi Raksa ki phiyom na lo usungu ki thabakta awaba kaya mayok nariba lomi singda ataba mamalda maru marang singamadi urea har yanthokpagi thormasi pangthokpani Hairi Bangasiki program Sida, Pari Chani Muki, Sanga, High Yielding Variety Seed Department, ICR Amadi, KVK, the Gidopa, Kumpu, the Lajaraga, Farmer Mayamda, subsidized Vetal, KG the Pataruka, and Hoksai, Adoga, Uriagina, Kilo the Pumangagi Begamada, the Pachaniga, Hungrada, and Hoksavani, High River program Bisnupo District, Natana, Awaba Nangaba, Pal West District, Pal East District, Amadi Atopa area Mayami, Bangkok, Naba, Department, Sam Saba, Lojare, Aduga Makatarapada, Hygienic Badi, Lamdam Sida, Anaki. Jaisigi oinadi Uriagi awatpa si amata lehenjeroi Uriagi awatpa lehenjeroi haidana ina farmer me amda pil tawdaning badi chemical fertilizer si yaragadi ekhoi ki khara hanthabinaba haina ai farmer me amda pil tawdaningi
Jiribam Jilla ki Hill Guard amadi usa tholgi mapam sing na sariba Water Set Management and Sustainable ki sangwat sagal ibam mapam sing ngasi Jilla asigi Deputy Commissioner Krishna Kumar na lusing bakang buwa mana yang sin kray. Hariba project sing ngasi Northeastern Council ki santang makada sangwat pani. Mari lainaba official sing yaw na sarkiba yang sin khong chadadu da Deputy Commissioner na sangwat sagal iba sing adu athu matam lotion na wapautak piki. Tamilong District Hospital ki tihasta ahanbo ay ngasi hospital sida mitang ngawdong na narba mi ani maipak na operation tawkre hospital sida hojik phawbudang ngawdong na narba mi chatrat register tawkre masigi matang the state nodal officer National Program for Control of Blindness and Visual Impairment Dr. Bikram Singh Khoisnamna asumna hai. Tamilong District Hospital se IoT setup the cataract surgeon su the eye specialist su adugi mathakta Tamilong District Hospital cataract na backlog oiraga blindness ma'am ama leire cataract se leiraga su mafam da facility leitaba amadi Imphal tamna lakpagi khutung chaba se leitaba amadi akoina KM sinba taraga su yam toina sinba ngamdaba sina maram oidana backlog se yam leiba adu sigi sina yan hana facility se achievement tawre haba se leiramnina patungda cataract surgery masing je sum hengalakani na thaje amadi Tamilong district ta uba anabama angani na logi. Manipur Commission for Protection of Child Rights ki mihut singa Rajyapal Ajay Kumar Bhalaga ngasi Imphal gi Rajbhavan duna State Policy for Children semnanaba masung Pediatric or Child COVID Care Center linkhan bagi matang na wari sanakre mihut kangbo du Commission na 6 chairperson Kaisham Pradeep Kumar na lusingki Manipuri Sahitya Parishad Imphal kumjala singani kunmanga gi oina sahitya masung kala sanskriti gi tongan balam singda thoidok handok dan tawo miyo singda upadi masung selgi mana pigada miyo kun gi ming lauk thokle upadi fangada basing manungda nomaitem tombi sing masung lamabam bir mani singda sahitya bhusan samulai latpam nimai sharmada nat sankritanda sangit bhusan moirangtem tikendra singda matamishaida sangit bhusan masung sauba kamsonda kawi folk song da sangit bhusan singba yauri mana singasi marhutara shubha manipuri sahitya parishad ki sahi gi mifam gumari lainana lanthokani hairi Akashvani Imphal gi pau tabiri. Chief of Army Staff General Upendra Dwivedi amasung hanagi Chief of Army Staff singa gi marakta wari sanabagi thorum ngasidagi New Delhi da hawkre mifam asida hana Bharat Lanmi gi makok aramba miyo singdagi makoi gi experience amadi wakal lausing sing phongdoktuna Bharat Lanmi bu hena phaba thakta pukhatnaba pandam thamli thormudu hodol aduna General Dwivedi na hai hanagi Lanmi gi lusing basing asna Bharat Lanmi gi tunggalai lepada achobu mating pangadori bani haujik sanabagi pau Waikhom Chitradhani dagi. Anisuba Premier League lising ani kunmanga kuntaru ki ngasi sanakiba match singda Rising Athletic Union na Imphal Youth Football Club pu panjal taruk amada Khetri Iril Mapal Youth Club na Sagolban United pu panjal ahum sinoda UDO na Dimapur Road Athletic Organization pu panjal ahum amada amadi Wangoi Football Association na All Moirang Football Association pu panjal ahum anida thoikre Taruk suba kayo trophy ki ngasi sanakiba match ta Imoinu FC na Mema FC bu panjal ahum sinoda thoikre kunmanga suba aramam Somendra Ningsing kam on League kam knockout Kendra Wise Open Kang Tournament ki ngasi sanakiba final match ta KKCO Kaisamthong Kendra na WALYDA Wavagai Kendra bu panjal taramapal ta thoikre Bhutan ki thimpu da pangthok ki batra manga suba South Asian Bodybuilding and Physique Sports Championship lisingani kunmanga da All Manipur Bodybuilders Association ki sanaroi ke Arnold Singh na senjengi ta kamal lorokle amadi Yumnam Thomas na manga suba tarakle Kiran Aroibada maruyo pau amohanna Kunmari suba the Great June Uprising Unity Day ki thoram hayang pangthok na basem sabaloire Manipur ngasi mioi taramari nauna COVID-19 positive oibagloinana apunba positive masing kuntramari sure Pawitek ki mioi amalai khidaba dugi matangda police na chanaba mioi sing fagat pahore Laibak sinba tungna pangthok liba dharti aba avian campaign ngasi tongan ba jila sing da sumakata na pangthok nari amasung Bharat Lanmi hena chakut hanaba Chief of Army Staff General Upendra Dwivedi na hanagi Chief of Army Staff singa unaduna wari shanaba hawkre Paulo jare